ꯍꯦꯟꯖꯜꯂꯨꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯁꯤ ꯇꯥꯔꯦ ꯂꯥꯏꯖꯅ ꯌꯦꯡꯉꯣꯔꯦ ꯌꯦꯡꯁꯅꯨ ꯆꯤꯆꯦ ꯂꯩꯖꯅ ꯌꯦꯡꯉꯨꯕꯨ ꯉꯥꯏꯈꯣ ꯅꯣꯀꯤ ꯀꯣꯟꯆꯥꯁ ꯌꯥꯝ ꯒ꯭ꯂꯣ ꯑꯣꯏꯗ꯭ꯔꯣ ꯃꯥꯏ ꯃꯃꯥꯏꯁꯦ ꯌꯦꯁ ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯑꯁꯦꯡꯕ ꯑꯃꯁꯨ ꯂꯥꯛꯏ ꯂꯥꯕꯨꯛꯇꯒꯤ ꯂꯨꯍꯣꯡ ꯆꯠꯄꯩ ꯂꯥꯏ ꯆꯥꯝ ꯅꯤꯄꯥꯟꯅꯦ ꯁꯤ ꯃꯦꯟ ꯏꯁꯣꯔꯁꯤꯗ ꯂꯩꯔꯦ ꯀꯩ ꯍꯥꯏꯕ ꯑꯥ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯥꯛꯏꯅꯤ ꯑꯗꯨ ꯑꯅꯤ ꯑꯃꯁꯨ ꯀꯟꯅ ꯂꯧꯁꯜꯂꯤ ꯑꯩꯅ ꯐꯨꯒꯥꯏꯕ꯭ꯔꯥ ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯈ꯭ꯔꯒ ꯉꯁꯤ ꯗꯤꯟ ꯑꯃꯗꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯃꯇꯝ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯍꯥꯏꯔꯣꯅꯦ ꯑꯗꯨꯏ ꯃꯌꯥꯝꯁꯤꯅꯤ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯍꯌꯦꯡ ꯃꯧꯒ ꯑꯣꯏꯔꯒꯗꯤ ꯈꯔ ꯄꯣꯊꯥ ꯐꯪꯖꯒꯗ꯭ꯔꯥ ꯄꯨꯔꯤ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯁ ꯑꯁꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯇꯛꯂꯛꯏꯅꯤ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯃꯣꯇꯣꯔ ꯕꯨꯒꯅꯤꯅꯤ ꯃꯣꯇꯣꯔ ꯕꯨꯒꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒ ꯁꯤꯝꯄꯜ ꯑꯗꯨꯝ ꯇꯧꯕꯤꯗꯣ ꯁꯣꯛ ꯇꯧꯔꯒ ꯑꯩ ꯃꯦꯔꯥꯃꯦꯁꯅꯤꯗꯅ ꯑꯗꯨꯅ ꯃꯣꯏ ꯆꯥꯗꯦꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯍꯧꯔꯁꯦ ꯍꯥꯏꯔꯣ ꯄꯦꯄꯔ ꯌꯥꯎꯗꯕ ꯃꯤꯅ ꯎꯔꯗꯤ ꯎꯏꯃ ꯍꯥꯞꯄ ꯑꯣꯏꯔꯣ ꯀꯅꯥꯏ ꯑꯩ ꯍꯥꯏ ꯕꯤꯛ ꯁ꯭ꯄꯨꯟꯗꯤ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯦ ꯌꯦꯜꯂꯣ ꯁꯣꯝꯗꯅ ꯀꯟꯅ ꯂꯥꯏꯔꯤꯛ ꯇꯥꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯋꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯂꯧ ꯈꯣꯠꯂꯨ ꯚꯤꯗꯤꯑꯣ ꯍꯥꯏ ꯀꯣꯟꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯄꯨꯄꯨꯁꯦ ꯅꯥꯗꯅ ꯁꯤꯔꯤꯅꯤ ꯌꯥꯝꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯊꯧꯗꯥꯡꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯕꯅꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯍꯨꯔꯥꯜꯂꯒ ꯁꯣꯝꯗ ꯀꯟꯅ ꯏꯁꯩ ꯁꯛꯏꯉꯩꯗ ꯆꯥꯔꯣ ꯑꯩꯁꯨ ꯆꯥꯗꯣꯏꯅꯤꯁꯦ ꯑꯍꯟꯁꯤꯡ ꯄꯤꯖꯗꯉꯩ ꯃꯣꯏꯅ ꯍꯥꯟꯅ ꯆꯥꯊꯣꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯃꯌꯨꯝꯒ ꯄꯥꯜꯂꯗꯤ ꯅꯣꯡꯉꯥꯟ ꯅꯪꯉꯣꯏꯅꯦ ꯇꯥꯟꯊꯣꯔꯛꯀꯅꯤꯅꯦ ꯅꯪꯕꯨ ꯀꯥꯏꯗꯦ ꯑꯩ ꯁꯨꯝ ꯍꯜꯂꯛꯀꯅꯤ ꯑꯃꯨꯛ ꯆꯪꯖꯔꯦ ꯑꯃꯃꯨꯛ ꯆꯥꯕꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯃꯤ ꯁꯔꯛ ꯐꯪꯉꯤꯉꯩꯗ ꯆꯥꯍꯧꯗꯒꯤ ꯍꯣꯠꯅꯔꯤꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯣꯏꯌꯦꯕꯀꯣ ꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯑꯩ ꯉꯟꯅ ꯇꯧꯅ ꯑꯩ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯕ ꯈꯣꯠꯄꯒꯤ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯆꯥ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥ ꯊꯛꯆꯔꯤ ꯅꯪ ꯇꯨꯂꯞ ꯌꯥꯎꯗ꯭ꯔꯦ ꯂꯤꯞꯁꯇꯤꯛ ꯇꯣꯠꯂꯦ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯜꯂꯨꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯃꯣꯏꯁꯤ ꯃꯥꯟꯗꯨꯞꯇ ꯇꯧꯔꯤꯅꯤ ꯑꯦꯛꯆꯨꯂꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯩꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯤꯒꯤ ꯄꯔꯕ ꯑꯃꯗ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯎꯠꯆꯔꯛꯄꯅꯤ ꯉꯔꯥꯡꯁꯦ ꯎꯠꯀꯦ ꯇꯧꯕꯗꯣ ꯉꯔꯥꯡꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯃꯇꯝꯁꯦ ꯁꯪꯖꯗꯦ ꯑꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛꯈꯛ ꯅꯝꯃꯤ ꯑꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤ ꯃꯌꯥꯝ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯍꯩ ꯃꯍꯤꯁꯨ ꯆꯦꯜꯂꯦꯕ ꯃꯣꯏ ꯍꯨꯅ ꯀꯟꯅ ꯄꯂꯥ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯦꯆꯤ ꯍꯥꯟꯕꯒꯤ ꯀꯧꯔꯦ ꯁꯤꯅꯦ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯃꯥꯟꯅꯦ ꯑꯗꯨꯗꯤ ꯁꯥꯏꯠ ꯆꯦꯟꯖ ꯇꯧꯅꯩꯌꯦꯕ ꯕꯦꯗꯃꯤꯟꯇꯟꯗ ꯁꯥꯏꯠ ꯆꯦꯟꯖ ꯇꯧꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ
ꯁꯔꯛꯁꯤꯒꯁꯨ ꯌꯦꯡꯉꯨꯁꯦ ꯍꯣꯔꯦꯟꯒꯤ ꯀꯩ ꯍꯥꯏ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯀꯟꯅ ꯀꯤꯍꯧꯔꯤ ꯕꯤꯟꯅ ꯂꯥꯏꯖꯒꯤ ꯃꯇꯧ ꯇꯝꯃꯤ ꯁꯤ ꯇꯥꯔꯦ ꯂꯥꯏꯖꯔ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯌꯦꯡꯁꯅꯨ ꯆꯤꯆꯦ ꯂꯥꯏꯖꯔ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯒꯤꯅꯤꯁꯦ ꯁꯣꯝꯗꯁꯨ ꯀꯦꯅ ꯂꯣꯏꯔꯦ ꯂꯨꯍꯣꯡꯕꯒꯤ ꯑꯁꯤꯗ ꯌꯦꯡꯉꯨ ꯍꯨꯏ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯊꯨꯅ ꯍꯦꯟꯆꯤꯁ ꯇꯧꯔꯣ ꯃꯔꯣꯟꯒ ꯇꯥꯛꯄꯤꯗ꯭ꯔꯁꯦ ꯃꯔꯣꯟ ꯇꯥꯛꯄꯤꯌꯨ ꯍꯦꯟꯆꯤꯁ ꯑꯩ ꯄꯤꯅꯦ ꯑꯋꯥꯊꯕꯤ ꯑꯩ ꯎꯗ꯭ꯔꯦ ꯋꯥꯎ ꯍꯤꯡꯉꯒꯤ ꯏꯁ ꯑꯦꯛꯇꯤꯡꯗꯣ ꯑꯩꯈꯣꯏ ꯁꯒꯩꯁꯤꯒ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯂꯥꯠꯂꯦ ꯉꯁꯤꯁꯦ ꯁꯔꯁꯋꯇꯤ ꯄꯨꯖꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯂꯥꯠꯐꯝꯗ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯇꯧꯗꯅ ꯁꯤꯒ ꯆꯥꯒꯦ ꯑꯩ ꯂꯥꯛꯏꯅꯤꯅꯦ ꯑꯣꯏ ꯁꯤꯒ ꯆꯥꯛ ꯆꯦꯜꯂꯝꯃꯦ ꯁꯤꯒ ꯑꯣꯏꯅ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯖꯜꯂꯤ ꯍꯧꯔꯣ ꯆꯠꯁꯦ ꯍꯥꯏ ꯃꯈꯨꯠꯇ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯂꯣꯏꯔꯦ ꯌꯦꯡꯉꯨ ꯍꯤꯡꯒꯣꯜꯗ ꯕꯟꯗꯥ ꯀꯣꯕꯤꯁꯦ ꯈꯨꯐꯖ ꯑꯃꯅꯤ ꯌꯦꯡꯉꯨꯗꯨ ꯍꯥꯎ ꯑꯗꯁꯨ ꯑꯋꯥꯊꯕꯤ ꯅꯥꯎꯆꯥꯅꯁꯨ ꯉꯁꯥꯏ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯋꯥꯊꯕꯤꯗꯣ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯏꯅꯦꯝ ꯅꯦꯝꯉꯩ ꯃꯥꯁꯤꯗꯤ ꯑꯃꯨꯟꯕ ꯌꯥꯎꯔꯤꯅꯦ ꯑꯋꯥꯊꯕꯤ ꯃꯨꯜꯂꯦ ꯑꯩꯗꯤ ꯁꯥꯖꯗꯣꯏꯁꯦ ꯐꯖꯩꯅꯦ ꯚꯥꯏ ꯀꯥꯏ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯊꯥꯔꯤꯕ ꯍꯦꯠ ꯊꯥꯔꯤ ꯅꯠꯇꯦ ꯀꯀꯥ ꯁꯤ ꯈꯣꯡꯗꯨꯝ ꯅꯝꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯩꯒꯤ ꯅꯝꯁꯤꯜꯂꯤꯕ ꯈꯣꯡꯗꯨꯝꯁꯦ ꯅꯝꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯊꯥꯔꯤꯔꯣ ꯆꯥ ꯊꯥꯔꯤꯃꯤ ꯂꯥꯏ ꯈꯨꯔꯨꯝꯃꯨꯔꯦ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯦꯕ ꯂꯣꯏꯗ꯭ꯔꯤ ꯇꯨ ꯂꯨꯍꯣꯡ ꯆꯠꯀꯅꯤ ꯍꯥꯏ ꯂꯥꯏꯅꯦ ꯈꯣꯔꯝ ꯆꯠꯂꯒꯅꯦ ꯃꯤꯅ ꯈꯣꯔꯝꯃꯣꯏ ꯍꯥꯡꯗꯣ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯜꯂꯛꯏꯕ ꯑꯁ ꯌꯥꯝ ꯆꯣꯞꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯤꯁꯤꯡ ꯑꯇꯩ ꯀꯥꯏꯅꯣ ꯊꯥꯛꯐꯝꯒꯤꯒꯦ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯇꯥꯛꯆꯔꯦ ꯆꯥꯛ ꯆꯥꯔꯦ ꯍꯥꯎ 이번에 볼까요? ꯐꯛ ꯂꯩꯇꯦ ꯆꯥꯛ ꯆꯥꯈꯤꯒꯦ ꯍꯧꯖꯤꯛ ꯈꯦꯁꯤ ꯌꯦꯟꯕ ꯂꯣꯏꯗꯅ ꯑꯩꯈꯣꯏ ꯄꯥꯏꯍꯜꯂꯦ ꯊꯦꯂꯥ ꯏꯜꯂꯤ ꯏꯜꯂꯨꯅꯦ ꯑꯩꯉꯣꯟꯗꯩꯅꯤ ꯅꯁꯛ ꯎꯗꯤ ꯊꯦꯂꯥ ꯏꯜꯂꯤꯗꯨ ꯇꯤꯇꯤꯠ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯦ ꯈꯦꯆꯤꯖꯦꯅ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯗꯣ ꯑꯗꯣ ꯄꯤꯇꯨꯆꯥꯒꯤ ꯃꯥꯒꯤ ꯑꯝꯇꯪ ꯀꯦꯕꯤꯌꯨ ꯍꯥꯏ ꯑꯗꯣ ꯄꯤꯇꯨꯆꯥ ꯍꯧꯖꯤꯛ ꯀꯦꯕ ꯍꯧꯔꯒꯦ ꯌꯦꯡꯉꯧꯅꯦ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯩ ꯈꯦꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯐꯖꯕꯤ ꯀꯦꯕ ꯂꯣꯏꯔꯁꯦ ꯍꯩꯇꯕ ꯐꯗꯤ ꯈꯔ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯦꯒꯟꯗꯕꯤ ꯇꯥꯏꯞꯇꯣ ꯌꯦꯡꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯥ ꯍꯥꯞꯆꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗ ꯃꯥꯁꯦ ꯄꯥ ꯍꯥꯞꯄ ꯍꯩꯅꯗꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯁꯥꯒꯤꯁꯤ ꯁꯥꯡꯖꯕꯅꯤꯅ ꯍꯣꯔꯦꯟ ꯏꯅꯐꯤ ꯏꯜꯂꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯂꯣꯏꯔꯦꯅ ꯆꯟꯍꯨꯟ ꯆꯟꯗꯣꯟꯗ ꯉꯥꯏꯔꯦ ꯃꯥꯁꯦ ꯑꯩꯅ ꯍꯥꯏꯅꯤ ꯆꯟꯗꯣꯟ ꯅꯝꯃꯨꯔꯅꯨ ꯍꯥꯏꯅ ꯃꯥ ꯑꯩꯒꯤ ꯐꯣꯟ ꯆꯥꯔꯖ ꯌꯥꯝ ꯒ꯭ꯂꯣ ꯑꯣꯏꯗ꯭ꯔꯣ ꯃꯥꯏ ꯃꯃꯥꯏꯁꯦ ꯌꯦꯁ ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯑꯁꯦꯡꯕ ꯂꯣꯏꯔꯦ ꯖꯥꯔꯦ ꯂꯥꯛꯑꯣ ꯐꯥꯍꯧ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯊꯦꯟ ꯃꯍꯥ ꯈꯨꯂꯥꯛꯀꯗꯤꯕꯣ ꯑꯃꯁꯨ ꯂꯥꯛꯏ ꯂꯥꯕꯣꯛꯇꯒꯤ ꯂꯨꯍꯣꯡ ꯆꯠꯄꯩ ꯐꯖꯔꯦ ꯆꯠꯂꯣ ꯁꯤ ꯃꯣꯏ ꯆꯠꯄ ꯌꯦꯡꯕꯩꯗꯃꯛꯇ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯂꯤꯛꯁꯦ ꯄꯪꯂꯩꯗ ꯂꯩꯁꯜꯂꯤ ꯊꯣꯛꯒꯥꯏꯁꯦ ꯑꯗꯨꯝ ꯇꯥꯛꯄꯖꯥꯠꯅꯤ ꯀꯣꯝꯄꯥꯛ ꯆꯦꯟꯕ ꯂꯥꯛꯏꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯥꯏ ꯂꯥꯠꯇꯣꯔꯦꯕ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯍꯧꯖꯤꯛ ꯅꯍꯥꯟ ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯗꯦꯠ 17 ꯇꯧꯕꯩ ꯋꯥꯔꯤꯅꯤꯗꯣ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯦ ꯆꯩꯊꯣꯛꯈ꯭ꯔꯦ ꯈꯨꯟꯁꯨ ꯃꯥꯡꯗꯅ ꯑꯥꯗ ꯕ꯭ꯂꯣꯒꯔ ꯑꯃꯒ ꯂꯥꯛꯏ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯃꯐꯝꯗꯣ ꯂꯥꯏ ꯂꯥꯠꯇꯣꯔꯤ ꯃꯐꯝꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃ ꯀꯩ ꯍꯥꯏꯕꯅꯤ ꯏꯍꯜꯂꯣ ꯑꯩꯁꯨ ꯏꯍꯜꯂꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨ ꯀꯔꯣꯝꯗꯩ ꯀꯔꯣꯝ ꯆꯪꯉꯤꯅꯣ ꯀꯔꯤ ꯂꯝꯕꯤꯅꯤ ꯍꯌꯦꯡ ꯅꯧꯀꯥ ꯄꯨꯖꯥ ꯇꯧꯔꯗꯤ ꯁꯤꯔꯩꯅꯤ ꯆꯠꯇꯣꯏꯁꯦ ꯃꯣꯏꯁꯨ ꯌꯥꯎꯁꯪ ꯃꯃꯥꯡ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪ ꯃꯇꯨꯡꯗꯗꯤꯅꯦ ꯃꯣꯏꯁꯦ ꯍꯟꯗꯛꯅꯦ ꯀꯩꯅꯣ ꯇꯧꯖꯕ ꯗꯦꯠ 17 ꯍꯧꯒꯗꯕꯗꯣ ꯃꯣꯏꯒꯤ ꯌꯨꯝ ꯃꯥꯡꯕ ꯁꯥꯒꯩꯒꯤꯗꯣ ꯀꯅꯥ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯁꯦ ꯈꯪꯗ꯭ꯔꯦꯕ ꯀꯥꯀꯤ
ค่อยไปจะบีดูค่อยไปจะบีมันละสันตะชูเอามาเสียมงนะฮะเสียบล็อกเกอร์นี่บล็อกเกอร์นิวบล็อกเกอร์แม่ม subscribe ตัววิวจุ่มจริงสิลำบีเชียร์กุมทาราก้าจุ่มระบุชันทาราก้าดูกันเชียร์อุเร่แม่มแต่ลำบีตายนี่ให้คนละลาจุข้างหน้าบ้านน่ะแม่มสิตะเลยดูอุบฟังไงดูบ่ค่อยกี่อามังเสียงตัวบ่เลยเด้อนะไอ้ดิอามังบ่ยุ่งมังบุกุมบ่ด้วยดิฮักจังโซปยาเด้อบุกุมบ่ดูกุมบ่ดูปราเสียงดิพาวบ่เนี่ยไอ้ดิมากี่บารีสิเด้อหลักปยาเดียนะมากุนกันบ่ให้ตาเรมากี่กันโนเสียแค่นี้ลายเสียมากุนยามกันบ่ ได้ลายช้ามากันนี่ป้าแล้วปะจ่ายมากูดูทางนี้ตนะ ผมแต่สิให้ดิที่ยานี่เฮสิการมาเท่าบ่ยาเลยตัวนี้เสียเบี้ยน่ะไม่ยาเลยตัวเสียเขาตั้งริกส์แต่เท่าแกมังไงมันเชื่อว่าสื่ออะไรดูดิอ่ะสิได้เลยมาพร้อมจะเชื่อกี่สิสิ่งที่อุริสิกันนี่ไล่เวลาตัวสินะแล้วก็สิลำปางสิได้เอกดำเวลาแล้วตัวนี้ตัวเขาจิใจทั่วเขาบินนะไทมิ่งตัวดูนะเขาจิตัดน่ะเสียมซาบ่เขาริสิได้เลยอาสิกี่ระบบมาปักสิมาด้วยนะเวลากี่พอมีวายพอมดังเลยมาตุกจุดเขาจะยิงวะถ้าเป็นง่ายอย่างนี้ตัวนั่งในเหล่ามันใครน่าดิพัดรถเสียสักพักจะวันนี้เสียค่อยมีสวยครับวันนี้โอ้ยนี่สิยงดูสิลอยนะทำมาก็ด้วยนี่เวลาเด้อฮันุมานสิยงดูสุดท้ายเลยนะถ้าเขาลงสิล่ะบล็อกเกอร์ใจน่าเรียบบล็อกเกอร์ใจน่าเสียงอ๋อไล่จำนี่ปานเนี่ยสิเมนนี่โซร์สิได้เลยเมนนี่โซร์จะไม่ยากกี่สินี่บ้านั่นน่ะดูกายมาเลยโซร์ไม่ยากมันนิ่งแต่สุดไม่ยากเลยเสียนี่นะเดี๋ยวจะฟิกซ์ตาดรีเดี๋ยวจะฟิกซ์ตาร์กันได้อีดูไม่ยากได้ให้จะเลิกแค่ข้างละแค่ดูไม่ยากสุดสรุปยาบีเลยแล้วนุ่งไอ้ด้วยนี่ไม่เอริอาสิกูये कब से शुरू होगा ये पूजा हाँ तो कब करेगा होली की ममांग दादी श्योर होई नहीं आई तो का डेट फिक्स था हाँ वही बोलता है ग्राम वाला बोला जी नहीं बाबा सब देवता की पूजा कई बार हम लोग मानता है वही माई की पूजा तो हम लोग साउस नहीं है हम लोग नहीं सकेगा सब इनकार कर दिया हम लोग नहीं सकेगा तो लड़का बड़ा ठीक है यदि सकने से बहुत अच्छा बात है हम लोग तारीफ फैला दिया है सब तरह में आदमी जान गया है तो वही में हो जाने में अच्छा है ना 14 मार्च के लेके 24 मार्च पर्यंत तो 24 मार्च के शेष दिन में जो दिन पूजा शेष होगा वही दिन में सम्मोद जलेगा होली तो हमें इधर पूजा हार गया रात में होली जलो ने किया है 11 दिन की पूजा है ना वही दिन में वही होली जलाएगा तो दिन में पूजा खत्म हो गया होम कर गया हाँ पूजा खत्म हो गया तो रात में तुम करो ना उसको पूरे दिन में होली मनाओ कोनो बेरा नहीं खंग ब्रो फजना ngang je ai di फजना खंग दे moi men jum ja doi mai ko किसके घर के तुम बोलूं घर के चेहरा हम पूछने का आवी आवी ओए ai khoi di khang roi kai hai doi no बोलो वर्णन धन सब जान पटी ai ya lui ni आवी डॉक्टर का पोटी पटी तो पोटी रहा बाप का नाम बोलने से नहीं नहीं चिनेगा काम कंगा हम लोग बोल के जो रहा ai di moi ki moron je फजना ngang ngom de हिंदी ऐसी मन मी नहीं आऊं खंग माझे माच खान से बाहर हो गया kai hai ba ले बासी होट पे बात ना मैं आई देने सुख सांग में थोड़े वो देखने में वो जो माटी काटता ना किसी वो घुलाई के काम गया काम के यो करने लड़का लोग डाकने गया था हमारा जो पूजा करता लड़का ना घर में रहा तो उन्हें डाकने में तो आया बोला कुछ नहीं होगा तुम लोग कुछ नहीं पूजा मत यानी क्या नाम नीतीश अपने समझ में नहीं आता वो अभी आने के बाद भूल जाता है o mai su jeng hal ya hai di तुम जो आगे पहला सपनों में पहुंचा रहा उस दिन पहुंचा नहीं अभी सपना ही समझ में नहीं आता है वो भैया को पता है क्या आता है कहीं ना तो उबरा उस दिन निकाल के रख दिया ना उस दिन डरावना सपना आया जिस दिन निकाल के रखा था वो अभी नहीं पहना है क्योंकि वो टूट गया पहने ma hai na ma ngda jeng hal yo nang gi oh तुम लोग तो तुम्हारा और ये जो रास्ता है ना वो पीएचसी से होके आता है ना हाँ, उधर जो पीएचसी खंगे ना मैम वही बुराई खाल
ओए ꯁꯦ ꯂꯝꯕꯤꯁꯦ चलो इसे जाके यहाँ में पुल है ना ꯃꯣꯏꯔꯥꯡꯈꯣꯡꯗꯩ इसे चल जाता है तुमको स्कूल लगाओ तो ये चल गया हाँ ऐसे एकदम बादली निकल गया ये भी दूर नहीं है तो हम लोग गाड़ी उड़ी आने के रास्ता बनाया वही चिल्ला के ऐसे हुई कि वही आदमी के घर के पीछे में वो वहाँ पे बैनर लगा देना तो इधर अच्छे से लगा सकते भेना लगाएगा भेना सब है 7-8 खान भेनर बना के ये आया है हम लोग ꯅꯪꯁꯨ ꯌꯦꯡꯍꯜꯂꯦ ꯍꯥꯏꯔꯣ ꯑꯣ ꯁꯤꯁꯦ हैं खलीबा नतीबको ꯍꯥꯏꯔꯛꯎꯅꯦ ꯅꯪ ꯋꯥꯔꯤꯗꯣ ꯂꯤꯔꯧꯅꯦ ꯑꯗꯣ ꯌꯦꯡꯉꯨꯕꯗ ꯗꯣꯁ ꯂꯩ ꯍꯥꯏꯕ ꯎꯝ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯇꯥꯕꯤ ꯀꯩꯁꯨ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦ ꯎꯝ ꯑꯗꯨꯝ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯍꯥꯏꯕ ꯑꯗꯣ ꯐꯖꯅ ꯐꯥꯎꯕ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯐꯖ ꯍꯥꯏꯅꯦ ꯃꯥꯒꯤ ꯇꯥꯕꯤ ꯈꯣꯏꯔꯝ ꯊꯣꯛꯕꯩ ꯂꯍꯥꯟ ꯃꯪꯗꯅ ꯑꯩ ꯀꯤꯃꯟꯗꯅꯕꯣ ꯅꯣꯡꯉꯥꯜꯂꯒ ꯑꯀꯨꯝ ꯁꯤꯖꯜꯂꯤꯔꯣ ꯁꯤꯗ꯭ꯔꯤꯗꯨꯗꯣ ꯂꯧꯊꯣꯛꯇꯅ ꯂꯩꯌꯦꯗꯅ ꯇꯠꯈꯤꯕꯗꯩ ꯎꯝ ꯑꯗꯣ ꯃꯥ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯄꯨꯖꯥꯁꯦ ꯂꯣꯏꯔꯗꯤ ꯑꯇꯩ ꯌꯦꯡꯍꯟꯕ ꯉꯝꯃꯔꯣꯏ ꯄꯨꯖꯥ ꯃꯃꯥꯡꯗꯗꯤ ꯃꯥ ꯌꯦꯡꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯒꯅꯦꯅ ꯍꯥ ꯗꯨ ꯍꯥꯏꯔꯗꯤ ꯍꯦꯛ ꯀꯩ ꯄꯨꯖꯥ ꯍꯥꯏꯕ ꯃꯃꯥꯡꯗ ꯌꯦꯡꯕ ꯉꯝꯃꯣꯏ ꯄꯨꯖꯥ ꯃꯇꯨꯡꯗ ꯂꯥꯛꯑꯣ ꯄꯨꯖꯥ ꯑꯣ ꯄꯨꯖꯥ ꯃꯃꯥꯡꯗ ꯌꯦꯡ ꯉꯝꯃꯣꯏ ꯄꯨꯖꯥ ꯃꯇꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩ ꯃꯣꯏꯅ ꯈꯨꯜꯂꯛꯇ ꯂꯩꯔꯦ ꯑꯩꯅ ꯃꯔꯣꯟ ꯈꯪꯉꯤꯗꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯃꯣꯏꯒꯨꯝ ꯃꯔꯣꯟꯁꯦ ꯉꯝꯗꯦ ꯍꯥꯏꯕ ꯃꯣꯏ ꯒ꯭ꯋꯥꯂꯥꯒꯤ ꯃꯔꯣꯟꯁꯦ ꯁꯔꯀꯁ ꯇꯧꯅꯤ ꯍꯥꯏꯁꯤꯗ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤ ꯇꯤꯀꯦꯠꯀ ꯂꯧꯅ ꯇꯧꯗꯣꯏꯅꯦ ꯂꯝꯕꯤꯁꯤ ꯀꯩꯅꯤꯀꯣ ꯄꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯂꯥꯛꯇꯣꯏꯁꯦ ꯒꯥꯔꯤ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯝ ꯒꯥꯔꯤ ꯑꯆꯧꯕꯁꯨ ꯑꯗꯨꯝ चंपा यागनी हम लोग का वही तो पुल है वही तो हम लोग यहाँ से आया है अभी यहाँ से आया अभी सिनी नुंगाई बाय दो अखोई होजिक से हल्ले मयाम सु जेंग हल्ले डेटी फजना फिक्स तादी दोनी मयाम सुंसोय सोयदना लाकपिरो सिगी पूजा से मयाम हाने ꯑꯗꯣ गे ꯃꯌꯥꯝ ꯂꯥꯏꯁꯨ ꯈꯣꯏꯔꯝꯃꯨ ꯁꯣꯏꯕ ꯗꯥꯝꯕ ꯌꯥꯎꯗꯕ ꯃꯌꯥꯏꯁꯤꯒ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯁꯤ ꯂꯥꯠꯄ ꯌꯥꯔꯣꯏ ꯃꯊꯪ ꯆꯍꯤ ꯌꯧꯈ꯭ꯔꯅꯤ ꯍꯣꯂꯤ ꯃꯩ ꯊꯥꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯁꯦ ꯊꯥꯏꯅꯒꯤ ꯃꯤꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯅꯥꯎꯀꯥ ꯄꯨꯖꯥ ꯍꯥꯏꯅ ꯑꯅꯝꯕ ꯊꯥꯏꯅꯩ ꯃꯤꯅ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯗ ꯍꯥꯏ ꯂꯩꯔꯦ ꯏꯁꯣꯔꯁꯦ ꯆꯥꯝꯃ ꯅꯤꯄꯥꯟꯅꯦ ꯂꯥꯠꯇꯣꯏꯁꯦ ꯃꯒꯨꯟ ꯁꯥꯊꯤꯅ ꯀꯜꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯌꯥꯝꯅ ꯀꯤꯖꯩ ꯃꯃꯤꯡ ꯄꯟꯕꯐꯥꯎ ꯇꯜꯂꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯪꯒꯣꯏ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯃꯨꯛ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯈꯨꯔꯝꯃꯨꯔꯒꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣ ꯍꯣꯏ ꯍꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥꯅꯦ ꯃꯌꯥꯝ ꯅꯪ ꯎꯄꯨꯗꯩ ꯄꯨꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯧꯀꯣ ꯚꯤꯗꯤꯑꯣ ꯅꯪ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ ꯀꯃꯥꯏꯅ ꯊꯤꯟꯕꯅꯤꯅꯦ ꯏꯀꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯊꯤꯟꯕꯅꯤꯅꯦ ꯅꯃꯥꯏꯁꯤꯡꯗ ꯅꯊꯨꯟꯗ ꯄꯥꯟꯕ꯭ꯔꯥ ꯃꯤ ꯄꯥꯟꯕ꯭ꯔꯥ ꯑꯩꯅ ꯅꯠꯇꯦꯁꯦ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯄꯣꯛꯄꯩ ꯃꯃꯥꯗ ꯀꯣꯜ ꯐꯦꯡꯒꯠꯂꯤꯅꯦ ꯁꯦ ꯈꯨꯔꯨꯝꯃꯨꯒꯦ ꯁꯤꯗ ꯀꯦꯟꯗꯜꯒ ꯑꯒꯔꯕꯠꯇꯤꯒ ꯀꯠꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯈꯨꯔꯝꯃꯨꯔꯅꯤ ꯃꯣꯏ ꯑꯅꯤꯃꯛ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯑꯩꯇꯅꯤ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯇꯜꯂꯕ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗꯕꯅꯤꯅ ꯑꯃꯇꯪꯅ ꯑꯗꯨꯝ ꯀꯨꯂꯥꯏꯅꯕ ꯁꯤꯒꯤ ꯋꯥꯁꯤꯗ ꯄꯥꯏꯍꯣꯟꯖꯥ ꯂꯥꯏ ꯈꯨꯔꯝꯕ 이거 나와 이거 참어. ꯈꯦꯆ꯭ꯔꯤꯒ ꯈꯤꯔꯒ ꯃꯥꯏ ꯍꯥ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯂꯥꯠꯆꯔꯤꯁꯦ ꯑꯁꯤ ꯄꯥꯈꯪꯁꯤꯒꯤ ꯃꯥ ꯀꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯟꯗꯛ ꯆꯍꯤꯁꯤꯒ ꯊꯕꯛ ꯑꯣꯏꯖꯗꯅ ꯃꯇꯨ ꯃꯆꯥ ꯊꯤꯗꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅꯤ ꯁꯔꯁꯋꯇꯤꯅꯤꯅꯦ ꯑꯩꯁꯦ ꯑꯩꯁꯨ ꯋꯥꯔꯤꯗ ꯍꯥꯞꯄꯕꯣ ꯆꯠꯁꯤꯂꯥ ꯑꯗꯣ ꯑꯩꯁꯦ ꯁꯦꯝꯇꯪ ꯈꯨꯔꯨꯝꯒꯦ ꯂꯥꯛꯆꯕꯅꯦꯕ ꯏꯇꯥꯅ ꯁꯣꯝ ꯃꯅꯤꯡ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯠꯄꯗꯣ ꯆꯠꯂꯨꯁꯤ ꯌꯥꯏꯌꯦ ꯑꯗꯣ ꯍꯣꯏꯅꯦ ꯐ꯭ꯔꯤ ꯐꯪꯗꯕꯗꯣ ꯑꯗꯨꯝ ꯉꯁꯤ ꯐ꯭री ꯐꯪꯕꯗꯨꯒ ꯆꯠꯂꯤꯅꯤꯅ ꯆꯠꯁꯤ ꯍꯥꯏꯖꯔꯤꯅꯦꯕ ꯃꯥꯏꯁꯦ ꯑꯗꯣ ꯆꯠꯊꯣꯛꯎꯔꯅꯤ ꯑꯩꯁꯨ ꯋꯥꯗꯤ ꯋꯥꯔꯕꯅꯤ ꯃꯝꯃꯦ ꯑꯦꯝ ꯏ ꯁ꯭ꯀꯨꯜ ꯐꯖꯩ ꯌꯥꯝ ꯍꯩꯅꯦ ꯅꯣꯏ ꯃꯣꯏꯅ ꯁꯥꯏꯅꯦ ꯍꯥꯏꯁꯦ ꯍꯩꯖꯥ ꯌꯥꯏ ꯑꯩ ꯚꯤꯗꯤꯑꯣꯗꯁꯨ ꯂꯧꯔꯦ ꯈꯦꯆꯤꯌꯣ ꯍꯩꯔꯨꯒꯣ ꯆꯥꯝꯈꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯣꯏꯅ ꯄꯨ ꯂꯥꯛꯏꯁꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯇꯥꯛꯄꯤꯔꯤ ꯀꯃꯥꯏꯅ ꯕ꯭ꯔꯁ ꯇꯧꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯥꯛꯏꯅꯤ ꯑꯗꯨ ꯑꯅꯤ ꯑꯃꯁꯨ ꯀꯟꯅ ꯂꯧꯁꯜꯂꯤ ꯑꯩꯁꯨ ꯂꯧꯁꯜꯂꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯌꯥꯝꯁꯨ ꯈꯪꯗꯕ ꯌꯥꯎꯔꯗꯤ ꯈꯪꯖꯜꯂꯨ ꯋꯥꯠꯂꯤꯍꯦ
wali puni. Ada kan tak. Aduh gini tabang nando foto. Eh, 스튜던트 샹하이 ngayon si. Nama, imong dala yung bato, wari nung ay sana naman to kaya. 아, 너 봐. 애나 부하이 버리나. 예. 너나 산 하죠 그러가. 부하면 Hello ma'am, may away ki video sa idol sanjare ke may away ki video se jeng banu ay di like subscribe to biramo aduga share to busu ko bigano aduga mathangi next time phangna se hojik tummage handang nong ni sa thina ware ngan ngan tumninge abako. Ada ma'am next video da muk phangna si ko. Bye bye.